गे अमना मी हालंब करीगी मयाम की दमक्तंग ngasisu aseng bathoki ba case amagi wari purakli ngasi gi wari sidi tonga likhali mamangda hap khidriba dugum laba masak ama oigani haidana khanjai wari si kamaina tawbuna habadudi mayam punna loiba phawba taminasi 2004 की 19 अगस्त ने पंजाब की रापोर हारिबा मफम मसिदा नुपा अमा सिदुना तारंबा थेंगनकी हारिबा हक्चांग दुगी ngaktu थिंदत थिंदलगा हातोक लंबा ओइगदोइनी तमथीना हातोक लगा थमलमी मिसक्तु मफम अदुगी टी स्टॉल वेंडर फंबा चही कुंथ्रागा तरेत सुरबा मनिंदार सिंगी हक्चांग पुलिस सिंगना केस की मतंग इन्वेस्टिगेशन तौब मतमदा खंगबा ngamki मदुदी असीबा हक्चांग दुदा महक मसागी मोबाइल यावरमदे मसिना ताकपदी मिहाटपदुना मोबाइल दु पुदुना चटखरे ताकपनी मिहाटपदुगी सक्सनदबा मौंग अदुना मरम ओइरगा फाबा सुंगमखिबनी मिसक्तु फाबा ngamle पुलिसना थौदोक्तुगी मतंगदा वहंग पहंग तोखी मदुगी पिरखिबा मिसक्तुगी पाउखुमना रूम मदुदा इचिक चिकना ngahak lehenki इचम चंबा अमा ओइना खलुबा महाक्ति serial killer अमा ओइरमकी यामदरबदा मियोय 13 मुक्ति महाकना हलमकी नसिगी केस सी राम स्वरूप केनी राम स्वरूप से पंजाब की रोपा डिस्ट्रिक्ट पोखिबनी मफम मदुदसु महाक चाउखी अतोपा अंगांगसिंगा चांगदमनरुबा मतमदा मागी पुंसी कोहिंगा खरा फबगुमना तवे मरमदी महाक नुंगाइबा इमुंग अमदा चाउरकपनी फजना सेक्शनना सेनबिरखिबनी अदुबु खरा चाउखलकपा मतमददी मागी तोंगान तोंगान बा हेबिट खरा मागी लैरखि हाबा तारे मधु मागी ममा मपानति पमलमदी तुंगदा अकाइबा ओइरकपा याय हाइनसु खनखि राम से पिकलिंगैदा मागी हाइनाबा मागी पामजबा महाकना अदुमक तौरमी मधुदी करीनो हाइबाबु राम नुपीगी फिरोल सेटपा अमदी ममाय ममित्ता क्यासनदुना साननबा होटनै अदुमना तौरगा मसादा हराउजबुसु पोक्चै अदुबु नोंमदी महाकना अदुमना केसलगा फिरोल सेटुना लैरिंगैदा उथोखिबनी मधुदा मखोइना रामदा यामना ngakhi अदुमना मतुंगदा अमुक खन्ना तौदनबादना चैखि रामनसु मदुगी मखा तारकपदगिदी अदुगुमलबा थौंग अमता तौखिद्रेब इचम चंबा मवंगदा लैबा हौखिब ममा मपागी मित्येंगदा स्कूलदसु महाक का हेना थवा यावदे महाक क्लास 10 दसु फेल ओइख्रबनी अदुबु ममा मपाना ngang हेनमनबदगी फुव चैबदगी अमुक खन्ना होना हल्ले हारगा एग्जाम सु थाहनखिबनी हंदक्ति उचिन्ना चिन्ना पास तौरमखि महाकनसु खंजबा लैखि क्लास 10 फाउबा तमगनी मखा तमथरोय हाइदन खनखिबदुम पांगथोखि 10 तंबा लोइरगा तोक्थोखिबनी पंजाब तदी मचा सिंगी अवार्ड थादुना थबक इंखांग तोहनबगी चटनबी अमा लैये अदुना मरम ओइरगा दुबाइदा चटखि अदुगा थबकसु तौरमी महाक नुंगाइना लेरमी अदुबु मफम अदुदा लैबदगी मंगोंदा अहोंगबा अमा लाखिबना मागी पुंसीदसु अहोंगबदु थेंगनबा हौरखि मागी पुंसीदा अहोंगबा अमा पुरखि महाकना इंडियादा हलक्पा मतमददी महाक याम थीना चेंज तौरे महाकना चही 22 सुरक्पा मतमददी मागी होमोसेक्सुअल गी टेंडेंसी अमुक हन्ना हंजलखि लोइनेना यूसु फजना लाइचुरगा लेरमखि अदुबु मसाना खंजखि मागी अहोंगबदु उरगदी मागी मामा मपा खंखरगदी अफबा ओइररोइना खंखि अदुना हलअगसु अमुक अहेनबा मतौ उतखिदि कैमता तौखिदि हाबा तारे मागी पेरेंट्स तम हाकपु लुजु लुहोंगबिखि अदुगा मचा हुमसु लेरमखि राम इंडिया दा मखोइगा नकना लेबा मफम अमदा थबक मचा अमसु तौरगा लेरमे महाक स्टेबल ओइबा पुंसी महिंगददी हिंगबा ngamjare अदुबु मसिदगिनी मागी पुंसीना लेखा ताबा हौरखिबसिसु यूनि सादा लाइचुरबा महाकना यू थक्चलगा ngauraba matungda miga onchanaga khatnaba tawi madugi complaint do mayum tana lakhibani loinana mahaki homosexual hormone na maram oiragasu magi amadi magi nupigi maraktasu nungaine daba kaya ama adumak leirami yam toina khana chenaba tawi mamampana mahak yu thakduna ngausanaba pamba natte pamjadaba maramna mahakpu 2022 da makoina rambu inthoraki yum aduda leiranu haidana sounding na tanthoraki मादी मागी थोपा पंगैद लेरमी मसादा याव पैसा खरदुना यू थकपदा लोइना थादकी अदुबु मिकुप अमदा महाक खलकी महाक हिंगे हायरगदी सेल थोपा मथौ ताई थबक अमा तौब चंगी हाब अदुना महाकना वाकल खंदुना येंखिबनी मखैगी मफम अदुदा हाबदी जगा अदुदा लेरिबा कोइगी महाकुंबा कयादी अयामबना सेक्स वर्क नत्रगना प्रोस्टिट्यूशन दना हेना चंगी हाब खंखिब
ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯂꯩ, ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯍꯦꯛ ꯇꯥꯔꯛꯑꯒꯗꯤ ꯃꯁꯥ ꯄꯨꯝꯕ ꯑꯍꯣꯡꯕ ꯅꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯜꯂꯒ ꯑꯃꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯀꯦꯁꯜꯂꯒ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯦꯛꯁꯨꯑꯦꯜ ꯁꯔꯚꯤꯁ ꯄꯤꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ꯫ ꯃꯗꯨꯗꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯦꯜ ꯈꯔ ꯐꯪꯉꯛꯄꯗꯨꯅ ꯃꯍꯥꯛ ꯍꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯇꯧꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯏꯖꯠ ꯀꯟꯗꯨꯅ ꯃꯤꯅ ꯏꯖꯠ ꯇꯧꯍꯜꯂꯒ ꯂꯩꯕ ꯉꯝꯒꯅꯤ? ꯑꯐꯕ ꯑꯃꯠꯇ ꯉꯥꯡꯅꯕ ꯅꯠꯇꯦ, ꯊꯤꯅ ꯊꯤꯅ ꯍꯥꯏꯅꯩ, ꯇꯤꯟ ꯁꯤꯠꯅꯕ ꯊꯕꯛꯅꯤ꯫ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯔꯥꯝꯅꯁꯨ ꯐꯪꯒꯗꯧꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯁꯛꯂꯣꯟꯗꯨꯁꯨ ꯎꯠꯂꯛꯀꯗꯣꯏꯅꯤ꯫ 2023ꯗ ꯔꯥꯝ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯨꯝꯅ ꯑꯅꯧꯕ ꯀ꯭ꯂꯥꯏꯟꯠ ꯊꯤꯔꯛꯄꯅꯤ, ꯃꯗꯨꯗ ꯃꯤꯁꯛ ꯑꯃꯒ ꯗꯤꯜ ꯇꯧꯅꯈꯤ꯫ ꯁꯔꯚꯤꯁ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯅꯈꯤꯕ ꯃꯃꯜꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯔꯒ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯔꯩ ꯈꯔ ꯌꯦꯠꯅꯈꯤ, ꯁꯥꯎꯅꯈꯤ꯫ ꯔꯥꯝꯅ ꯃꯥꯒꯤ ꯌꯦꯠꯂꯤꯕ ꯐꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯉꯛꯁꯝꯗꯨꯕꯨ ꯌꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯂꯣꯏꯅꯅ ꯃꯁꯥꯗꯨꯗ ꯄꯟꯖꯥꯕꯤ ꯃꯔꯣꯜꯗꯁꯨ ꯊꯥꯔꯝꯈꯤ, ꯑꯣꯏꯗꯕ ꯇꯧꯕ ꯍꯥꯏꯗꯅ꯫ ꯃꯥꯅ ꯍꯤꯡꯅꯤꯡꯂꯤꯗꯤ ꯔꯥꯝꯅ ꯁꯤꯡꯅꯩ, ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯇꯧꯏ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨꯃꯛ ꯃꯈꯥ ꯇꯥꯕ ꯊꯧꯑꯣꯡꯗꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯐꯤ ꯈꯛꯇꯅ ꯌꯦꯠꯄ ꯅꯠꯇꯦ, ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯅ ꯊꯣꯝꯗꯨꯅ ꯍꯥꯠꯄ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯖꯨꯟ 2023ꯗꯒꯤ ꯍꯧꯔꯒ ꯗꯤꯁꯦꯝꯕꯔ 2024 ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯠꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯗꯥꯡꯒꯤ ꯃꯊꯧꯗꯣ ꯇꯧꯔꯝꯗꯦ, ꯀ꯭ꯂꯥꯏꯟꯠ ꯊꯤꯕ ꯆꯠꯄꯁꯨ ꯌꯨ ꯊꯛꯆꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒꯤ ꯃꯔꯝꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ, ꯅꯣꯛꯅꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯛꯇꯕ ꯃꯇꯝꯗ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤ ꯆꯠꯊꯩ꯫ ꯃꯗꯨꯗ ꯃꯥ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯠꯂꯝꯕ ꯃꯇꯨꯡꯗ ꯑꯁꯤꯕꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯍꯥꯛꯅ ꯃꯁꯥꯅ ꯊꯣꯛꯇꯨꯅ ꯃꯦꯗꯤꯌꯥꯗ ꯍꯥꯏꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯔꯗꯔ ꯇꯧꯔꯝꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯥꯠꯂꯝꯕ ꯃꯤꯅꯟꯗꯔꯅ ꯃꯥꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯂꯒ ꯐꯣꯟ ꯍꯨꯔꯥꯟꯗꯨꯅ ꯌꯣꯟꯊꯣꯛꯑꯝꯕꯅꯤ꯫ ꯐꯣꯟ ꯂꯧꯔꯤꯕ ꯃꯤꯁꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯍꯟꯅꯕ ꯃꯇꯦꯡ ꯇꯧꯈꯤ, ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯇꯥꯛꯇꯨꯅ ꯐꯍꯟꯈꯤꯕꯅꯤ꯫ 24 ꯗꯤꯁꯦꯝꯕꯔꯗ ꯃꯍꯥꯛ ꯃꯅꯤꯟꯗꯔ ꯍꯥꯠꯄꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏ 19 ꯍꯥꯠꯄꯒꯤ ꯋꯥꯐꯝꯁꯨ ꯍꯩꯗꯣꯔꯛꯆꯈꯤ꯫ ꯃꯍꯥꯛ ꯌꯨ ꯉꯥꯎꯕꯗ ꯃꯤ ꯃꯁꯤꯡ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯈꯪꯕꯗꯗꯤ ꯃꯤꯑꯣꯏ 8 ꯃꯨꯛꯇꯤ ꯁꯨꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯁꯤꯅꯤ ꯔꯥꯝ ꯁꯨꯔꯨꯛꯀꯤ ꯋꯥꯔꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤ ꯂꯩꯔꯤ, ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯌꯥꯏꯐꯔꯦ꯫